ताबिरिबिसु तरान ओचरी ngasi maroiba pauda BJP na luchingba anoba sarkar ama lakpa asida Manipur da ahongba kharadi uba fanglakani hana Dr. Jinglen Maisnam na hairi mapunga pau pizari BJP na luchingba anoba sarkar gi economic policy amadi philosophy asigi madung ina yengbada Manipur gi economy amadi sarkar gi fibam asi arepalegani thajade haina Dr. Jinglen Maisnam na hairi amaramda sarkar na niyom chumna thabak torobadi BJP gi sarkar na state ta khud thingzilakani habagi thajaba leite haina political analyst L Sarachandra Sarmana phungtorale hiramasi matangda paudam ama BJP na luchingba anuba sarkar ama center da laglabasu Manipur da karisu akaiba amadi ahongba lagloi haina sarkar pairiba Congress party na phongdokrabasu center da BJP ki sarkar lakpa asina Manipur ki economy amadi sarkar ki phibam da are palaigani thajade haina Manipur University ki economics department ki senior assistant professor Dr. Jinglen Maisnam na phongdorakli कोई BJP ने लुचिंग दबा सिगी गवर्नमेंट से सिगी मखादले के दो इकोनॉमिक पॉलिसी से अदुग मागी economic policy thinking adu magi philosophy punamaksi ga kumna kogi nainar kan da yengwa matam da aina khanjabada kogi Manipur gi state ki sen thungi lairiba film adu Manipur sagar gi lairiba stability se masi yam uncertain oena ai logjaningi maram di kari hai matam da Manipur gi hausi lairiba kogi financial gi magi disciplined accountability adu masi gi transparency masi kogi quality of governance masi yengwa matam da kogi Manipur gi government ki lairiba saktam si yamna singthani ngai saktam du oite aduna ina khajabada suchoi choidna kanimba ahongba kara yamna telba matam sigi manungda ugani haisi aigi thajajaban amaromda center da anuba sarkar laglabasu Manipur sarkar na niyom chumna thabak tawrabadi BJP na luchingba sarkar asina karisu khut thingjalakloi haina political analyst L Sarachandra phongdoragli ladiba mawong da mu economy gi kaligi lady da center na khut kasu thingjal oi tawadabu hana magi masagi oiba party na center da sason tawba matamda moina pre-end tawramado madumadi yaroi na kanjai maramdi chumagi routine work amada moina fail or aba samda pira iba grant huge amount mayam flagship program kaya gi chen chinga do agoi mapung ban sin bang amdraba adagi madu tawta le moi soin action lakani adi matakta bureaucrat officer singna goi sarkar gi program sing do madu mawang ta na pangdok toraga su bureaucrat officer sing da su madu gi adum matik chawa dandi dum lakani aduna hariba sing ji matam chana pan gi sin bam do madu pikal aba bibam thokpa haibam thokpa praja gi my welfare ki tori pot punamak to di anobu sarkar na kajo handaro ya bajima ai khanjai Narendra Modi ki sarkar asina privatization da hena mityeng thamgadoriba asina Manipur da di soidana chaicheng phangani haina Dr. Jinglen Maisnam na makata na phongdorakli ada Modi nomics ki ya mapungoi bedi akogi minimum कोई गवर्नमेंट मैक्सिमम गवर्नेंस ऐसी मसी मागी मंत्र ने अद हाइव मंत्र से कोई यूके की हानगी प्राइम मिनिस्टर बा मार्केट थेचर की मंत्र सिदगी लोकथोपने अद मसीना हाइडी के सुनते मोर प्राइवेटाइजेशन हाइव ने अद मोर प्राइवेटाइजेशन हारगदी कोई मरोइना कोई गवर्नमेंट की हाइडी पब्लिक स्पेंडिंग से सेंट्रल स्टेट पितर कदबा पीदीबा साइज द अहोंग बकरा हाइडी प्राइवेट रोमदनी हेना फ्री मार्केट कोगी सिदा संखलकपनिना मदुगी यामना अरुबा फिल्म दु आई खरंगे दुम लागिनिन खली हानसु मसी लागी अदु आइन खंजबदा कोगी अनुबा लाइबा गवर्नमेंट सी या मपुंगा कोगी मागी मंत्र सी मिनिमम गवर्नमेंट अदुगो मैक्सिमम गवर्नेंस हाइबा मंत्र जी सिनबना मरमोइदना मदुगी चैथेंग फंगबदा कोगी रिसोर्स स्टाफ स्टेट कुमा मणिपुर दा मदु विक्टिम सिंदुगी मनुंगदा ओर्गेनिना खली या मरुबो ओर्गेनिना खली अमरोमदा सेंटर दा BJP na luchingba sarkar lairabasu Manipur ki Congress na luchingba sarkar asidadi thoina akaiba lairoi haina political analyst L Sarachandra na phongdoragli maramdi Congress ki lairiba MLA niputere se सिगी मनुंगदा अकोगी 2/3 मेजॉरिटी ना हेक्टर जोंथो एहरगा अनोबो पार्टी अमदा यावगनी याबसिदी आई हंदक की ताम से आई खरा थाजबसे थापना थमजै मरमदी 2/3 मेजॉरिटी आबसे MLA निफु तरेट की आई ओइबे तारगदी कुंथानी थोइ सुगदोरिबनी कुंथानी थोइ दो मदुदैदा कुंथानी थोइ सुनबो होनबदा मदु पाक एक यादव नते मरमदी मणिपुर की लीडरशिप पूरीबा कांग्रेस की प्रेसिडेंट अदुगा चीफ मिनिस्टर ओबिरिबा श्री बोबी अमसुंग श्री गायखांगम अनी की मागी शक्ति से हजिक यामना चावी राजनीति तौरिबा मियोय खुदिमंगना राजनीति की खुदोंग चाबा लौबगी महुत्ता
खेनब वाखलोनसिंग अदुना तोंगाना थमलगा सेंटर अमदी स्टेट सरकार अनिना पुन्ना चमिनदुना साउखुत खोंगथांगदा मांगलोमदा संसिननबा होनमिनसि हाइना पॉलिटिकल एनालिस्ट एल सरचंद्रना मखाताना फोंगदोरगली ISTV न्यूज गिदमक पौदमजरिब सुनील कुमार ISTV न्यूज इम्फाल Manipur Trinamool Congress lakpadagi ngasi fawba general body meeting tawdana lakpa adu ngasi kendra humfugi mil sing yauna mifam pangdokre MLA Joy Kisan bu yanaba yaudana nauna president khanbada amata oina yanakre mapu president khanba asi anti party nate housing state party oriba Manipur Pradesh Trinamool Congress asi national party oramnabadi high command che thawa changbani adubu masigi mathau tadi hairi ngasi thangmaiban thingel maruda pangthopa party asigi general body mifam da wanga kibasingna wafam sing asi phungdona Thoramadu legislature wing leader MLA Kunjo, MLA Sarat, Amadi party Gimaru Ebamu Sing Sariaki, Loinana, district Amadi unit Singimu Sing Su, Mipamadu the Yauki, Makatana Atewanga Kibasina, Fundona Kibada, Hana Edo Committee President Orambi Kim Gang Teda, Asigumba Mipamasi Pangtong Nanaba, Gayara Kana Harabasu, Tabi Devadagi, Hokibatan Kumatoida, executive Mipam Pangtolabamatunda, Nauna Taupuga the Basin Kanbani, Nimidatu the Loki Warep Sing Adunga Sigi from the Amatoina. MLA Kesar na fondo kibada party si hek lakpadagi mangonda leader oyu haibani adubu Manipur yorolaba matamda Kim Gang Tena ad hoc committee ki president oiki adu party manungda I pau fauna watpa amadi transparency leitabadagi mifam pangthokpani handagi MP election da su party ki candidate oikibasing asigi matangda MLA ayambada pau khangande haike election haibadi asigi yamayanda pangulina asigi kaman moideni Manipuri pada pula mana? Trinamool Congress party president Pami Pande hai bese. Aina hajo me anda rukan bulu. Macam mana MLA handle leya bauta. Aku ini kasani. Aina leader mana president. Aku ini bauta. MLA Joy Kisan fondo kibada party asi national party oidabana high command da ayaba lobugi mathau tade party asi hena mapangal ka khanaba amadi transparency leina naba thabak leina thabak tawba yana naba asigumba chahigi mifam asi pangthopani haike whatever koina lariba decision se mokoina sigadi jalani ngai mara public Kakching Iring Bam Kairak Sora Wabagai Amadi Palagi Manung the Labor Sarkari School Sindagi Handak Metric Pass Toropat Laraba Mahiri Singna Class 11 Tamnabagi Mingjan Fee Tayaimat Charitable Trust Kakching Naputokani Hari Rims the Tabak Toriban P staff Singo Hantana Yang Bamadi media from Karana unparliamentary over wise in Aduna Aramba Mong the Epau Fombo Yaning the Fondotuna Masi Nupi staff Sina Black Base Tetuna protest Tokre Luinana Rimski Jubilee Holder me from Amasupang Toke me from Maduda Institute Asigatonga Tongamba Department Amadi Section Kayagi Nupi staff Sina Serbia me from Maduda Wanga Kibasina Fundona Kibada Nupi Simbo Hantana Yang Bayaning de Baraki and Nupi Sinda Sakti Pinanaba Warep Lady Bani Handak Rimski director na official tour set kibada Professor L Deventi da in charge piramba asi niyom gi matung inani masi administrative work experience ki makha poli guideline da senior most in charge oigadabani haiba leite MS ki post hangba matamda su Jahi Humfunitoi gi makhada leiba senior most oidaba miyo anida hapke English Chamapan Humbudra Tareta President Award Funkiba Professor Daventi Institute asigi faculty amatana ngasi fawba phangba leitri Mahak National College amadi Dental College linkarbada achoba thodang lauki ahanba postgraduate examiner oibada natana AIMS ke tutor oina chahi yamna thabak toromi anatomy gi professor amadi head oiba Dr. Daventina phungdokibada hauji professor tarama pangi manungda tarama thoidi chahi humfuni toy gi mathakta leiba kharana masagi problem leiba amadi administrative works experience leitabana mapo in charge pibani haike medical superintendent in charge recommend over matamda senior most sakhiba leite Dr. Santi, head of anesthesia, Matamdugi, Dr. C.S. Arun Kumar, senior most Okide, director prerogative Talaiba, by judging, by weighing pros and cons, Asumhaina Lokiba, decision Amani, therefore, wipe oina interest of Kibagi, Wafam se Asumanati. State asidagi India gi passport lawnaba form pisin kiba music mamangda pangthokibagum ngasisu first MR ge banquet hall da passport mela pangthokre
नुमित हमनी चुमना चथगदबा पासपोर्ट मेला असिदा रीजनल ऑफिस गुवाहाटी की ऑफिशियल सिंसु सरुक याखी Garang ayu ko kaithel da leba regular English school da hand grenade ama thamlam kiba thawang adu bu yaning da ba phongdok tuna ngasi mahere amasung school gi staff sina wakan mi phongkre wakan mi pham adu da saruk yaramba miyo amana phongdok kiba da mahere singi oinadi school asi laisang ni masida miyo kharana sel gi demand tawbagal oinana aki akhang thokpa yaba thabak tawriba asi wakal khara khantha biduna matungda mo hana tawbidana ba pukning chingsilakli Like them sang the Highland Lady School as the boom of Bulang Sanduna. A quick Sadramadi or Zazing, Mahitama was the bonus allergic was no eyes. Boom education and people Magadi can wise. A quick education Malapani Bongi, which the low locks up and said. Yes, school Kendro game Manung Chana Lady Bramabun Habam the Lady Batakel Kong as a Kabokang Amadi Ate Amorakai Kiana, Sizinabaya, the Duna Chahika, Laki Badu, Takel Kong, Mapal, Nupi, Lubna, Social Worker, Tokshom, Satebrata, Haizerubada, Harauna, Yabirtuna, Nimit Kuni, Rom Changna, Sengdotuna Lekai, Miamna, Isingasi, Sizinaba, Yahan Bagidamak, Tokshom, Satebrata, Takel Kong, Mapal, Nupi, Lubna Tagapa, Fundoroli. Ngasi lamdam asita leriba private institute karana angang singbu sendan from oina toriba si tokona fai afaba education fanglaba matamda lamdam asigi chokhat pa masung awon ba pura pangam gani haina health minister funja thang ton singna sangai prawda leiba lifat school gi kidis summer camp hodopagi thoramda fundokre game ase hodopagi thoramda industry minister govindas kothawjam health minister funja thang ton sing school gi academic din dakeshwar amadi amitra university gi lecturer Praromita Sarmana guest of honor oina Serbia Industry Minister Govindas Kothawjamna Mahiroi asi tungi yumbi ni haina longnari masi mapangal kangkhal handrabadi yumbi adu matam kuina leiba ngamloi haike Health Minister Funjathang Tonsingna Education asi yamna mapangal kangkhal hanaba khulai ni masina lakadoriba khudong thiba khudimak mayonaba ngamgani ngasi leriba private school kharana Mahiroi simbu khulai oina sizinaduna paisa tanana bahonariba asi tokpa fai ke masigi maru oiba asi school ayambana khangdaba oibana summer vacation gi manghanba asi wakal khara khantabagi matam oire haike likewise economy schools kana bus schools ni policies ISTV and now consolidate combine literally but when you take the risks and responsibility extra responsibility Ganga Jal package drinking water na puthokpa Chingjum Laiza Koba package drinking water ama kongpa kongkham lekai dale by and Powell gi yumda launch tawkre taramadu da SBI Imphal gi official amadi Ganga Jal gi proprietor Powell Susarya ke nomada ising liter kunmari rom puthokna ba pandam thamdi haina Powell na phungdoki maroba pamukana pizari BJP na luchingba anoba sarkar ama lakwa sida Manipur da ahom bakharadi uba fanglagani haina Dr. Chingren Mesam na hairi yeng tabidu bismu mukana khumjari